Moreh Kundaduna Leramba Yellow Missing Tawai Hingaba, Moreh Tadukuna Lanjin and Kabamadu, Moreh the Leba Meitei Leikaishing from the Kukishing Leikai Amadi Kusing MAMI Onkhre. Irang Namaram Oraga Moreh Kundaduna Leramba Yellow Missing Tawai Hingnaba Moreh Tadukuna Lanjin and Krabamatung Moreh the Leba Meitei Leikaishing from the Kukishing Leikai Amadi Kusing MAMI Onkhre. Hairiba angakpa thodok asi handak Moreh dagi lanjin narakutuna tampaki mafam singda hangliba relief camp singda changjafam lauduna leiriba Moreh gi beneficiary kharada handak Nouna sem kiba lupa lakh manga faubagi lemna layeng naba oiriba Ayushman Bharat Pradhan Mantri Jan Arogya Yojana PMJAY gi health card sing yenthorakpada khangnarakibani Thawong asina hojik Moreh dagi lanjin naraktuna tongan ba relief camp singda changjafam lauriba yellow mi singna nungnang ba pokpaga loinana amuk hanna masagi pokna fam lamdam oiriba Moreh da changba fanglaroi dra haibigi chingnaba leinare ngarang su Imphal East ki thongju kendra gi manung channa leiriba Akampat Ideal Girls College ta hangliba relief camp ta leiriba Moreh amadi Chochampur gi khangalaba beneficiary chamaga kuntra romda hairiba PMJAY gi health card sing yenthokpagi achamba thauram ama pangthoktuna card sing yengthokhi hairiba health card sing asida Moreh Meitei Leikaishing gi Maming sing thabagi mahutta Kukishing gi laifam sing oina tharakhibani hairiba Meitei Leikaishing adudi Turel Wangma Leikaida Chikim Village Khunau Leikaida Ti Yangnom Bazar Leikaida Di Monafai amadi Hainau Makhong Leikaida Chikim haina Kukishing gi laifam sing Nouna semliba card sing asida tharakhibani hairi Masida kem asida leiriba Moreh gi miyamna matau karamna yelhomi Meitei singi Leikaida Kukishing gi laifamda onthok lambano haibase mari leinaba makok thongba department singna yengsin haningbagi apamba leheuri ningsing Yamakhaktangayaba International Airport ama oiriba Birdiken Visit Airport asibo lamka haina ticket ta tharambagi wathok leikrabani